ꯑꯍꯥꯟꯕꯃꯛꯇꯗ AK YouTube channel ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯗ QUIEIMADA ꯑꯥꯏꯁꯂꯦꯟ ꯚꯔꯖꯜ꯫ ꯃꯌꯥꯝꯅ ꯃꯁꯤꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁ꯭ꯅꯦꯛ ꯑꯥꯏꯁꯂꯦꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯨ ꯀꯜꯂꯕ ꯂꯤꯟ ꯀꯌꯥ ꯂꯩ꯫ ꯆꯥꯎꯔꯥꯛꯅ ꯂꯤꯟꯁꯤꯡ ꯑꯁꯤ 2,000 ꯍꯧꯔꯒ 4 ꯐꯥꯎꯕ ꯂꯩ꯫ ꯃꯈꯜꯁꯤꯡ ꯂꯩ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯆꯤꯛꯈꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯒꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯆꯪꯗꯨꯅ ꯈꯨꯟꯗꯥꯕ ꯂꯩꯇꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯣꯏꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯈꯨꯗꯣꯡ ꯌꯥꯝ ꯊꯤꯅꯤꯡꯉꯥꯏ ꯃꯐꯝ ꯑꯃ ꯑꯣꯏ꯫ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯣꯕꯤꯀꯤꯂꯥ ꯑꯥꯏꯁꯂꯦꯟ, ꯅꯣꯔꯗꯔꯟ ꯏꯇꯥꯂꯤ꯫ ꯄ꯭ꯔꯣꯕꯤꯀꯤꯂꯥ ꯍꯥꯏꯔꯤꯕ ꯑꯥꯏꯁꯂꯦꯟ ꯑꯁꯤ ꯅꯣꯔꯗꯔꯟ ꯏꯇꯥꯂꯤ, ꯚꯦꯅꯤꯁ ꯑꯃꯗꯤ ꯂꯤꯇꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯨꯔꯤꯁ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯕ ꯌꯥꯍꯜꯂꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯒꯣꯁꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯆꯍꯤ 1000 ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯣꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯅꯥꯔꯛꯈꯤ꯫ ꯂꯥꯏꯅꯥ ꯑꯗꯨꯒꯤ ꯕꯨꯕꯨꯀꯣꯅꯤꯛ ꯄ꯭ꯂꯦꯒꯨ ꯀꯧꯏ꯫ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯕ꯭ꯂꯦꯛ ꯗꯦꯊ, ꯍꯥꯏꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯃꯨꯁꯤꯜꯂꯒ ꯁꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯆꯥꯌꯦꯡ ꯀꯌꯥ ꯇꯧꯔꯕꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯁꯛ ꯑꯃ ꯑꯣꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯕꯤꯀꯤꯅꯤ ꯑꯟꯇꯣꯜ ꯃꯥꯔꯁꯟ ꯑꯥꯏꯂꯦꯟ꯫ ꯕꯤꯀꯤꯅꯤ ꯑꯟꯇꯣꯜ ꯍꯥꯏꯔꯤꯕ ꯑꯥꯏꯁꯂꯦꯟ ꯑꯁꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯂꯩ꯫ ꯃꯁꯤ ꯌꯨꯅꯦꯁꯀꯣ ꯍꯥꯏꯕꯗꯤ ꯉꯥꯛꯇꯨꯅ ꯊꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯦꯗꯨꯀꯦꯁꯅꯦꯜ, ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯟꯗ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯆꯥꯌꯦꯡ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯣꯛ 1973 ꯑꯃꯗꯤ ꯁꯣꯛ 1959 ꯐꯥꯎꯕꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯨꯜꯍꯨꯝ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯆꯥꯌꯦꯡ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯀꯌꯥꯃꯨꯛ ꯀꯟꯕꯅꯣ ꯍꯥꯏꯕꯗꯨ꯫ USA ꯅ ꯖꯄꯥꯟꯗ ꯍꯤꯔꯣꯁꯤꯃꯥꯗ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯈꯤ, ꯃꯗꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃꯅꯤ꯫ ꯃꯗꯨꯒꯤ ꯆꯩꯊꯦꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯝꯕꯤ ꯍꯧꯕ ꯉꯝꯗꯦ, ꯍꯧꯔꯕꯁꯨ ꯋꯥꯅ ꯍꯧꯏ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤꯗ ꯃꯍꯨ ꯀꯜꯂꯕ ꯔꯦꯗꯤꯌꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ, ꯃꯔꯝ ꯑꯗꯨꯅ ꯕꯤꯀꯤꯅꯤ ꯑꯟꯇꯣꯜ ꯑꯥꯏꯂꯦꯟꯗ ꯂꯩꯕ ꯍꯧꯔꯤꯕ ꯄꯥꯝꯕꯤ, ꯁꯥ ꯉꯥꯁꯤꯡ ꯔꯦꯗꯤꯌꯟ ꯁꯔꯨꯛ ꯀꯌꯥ ꯑꯃ ꯌꯥꯎꯏ, ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯣꯏꯔꯤ꯫ ꯃꯔꯤꯁꯨꯕꯗ ꯁꯥꯕꯥ ꯑꯥꯏꯂꯦꯟ, ꯀꯥꯔꯥꯕꯤꯟ꯫ ꯁꯥꯕꯥ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯑꯥꯏꯂꯦꯟ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯅꯦꯗꯔꯂꯦꯟꯒꯤ ꯁꯔꯨꯛ ꯑꯃꯗ ꯂꯩ, ꯑꯗꯨꯒ ꯑꯥꯏꯁꯂꯦꯟ ꯑꯁꯤꯕꯨ ꯑꯟꯁꯄꯣꯜ ꯀꯨꯜ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯔꯝꯃꯤ, ꯏꯀꯣꯁꯤꯁꯇꯦꯝꯒꯤ ꯁꯔꯨꯛꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯥꯏꯂꯦꯟ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯁꯔꯨꯛ ꯑꯃ ꯑꯣꯏ, ꯃꯔꯝ ꯑꯗꯨꯗꯤ ꯋꯤꯟꯇꯔꯒꯤ ꯃꯇꯝꯗ ꯅꯣꯡ-ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯋꯤꯟꯇꯔꯒꯤ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯆꯪꯅꯗꯦ꯫ ꯃꯉꯥꯁꯨꯕꯗ ꯒ꯭ꯔꯨꯏꯅꯥꯔꯗ ꯑꯥꯏꯂꯦꯟ, ꯁ꯭ꯀꯣꯠꯂꯦꯟ꯫ ꯒ꯭ꯔꯨꯏꯅꯥꯔꯗ ꯑꯥꯏꯁꯂꯦꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯀꯤ ꯑꯦꯛꯁꯄꯔꯤꯃꯦꯟꯠ ꯇꯧꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯋꯥꯇꯔ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒ꯭ꯔꯨꯏꯅꯥꯔꯗ ꯑꯥꯏꯁꯂꯦꯟ ꯑꯁꯤ ꯒ꯭ꯔꯨꯏꯅꯥꯔꯗ ꯕꯦꯒꯤ ꯒꯦꯔꯂꯣꯁ ꯑꯃꯗꯤ ꯎꯂꯥꯄꯣꯜ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩ꯫ ꯑꯥꯏꯁꯂꯦꯟ ꯑꯁꯤ ꯑꯣꯚꯦꯜ ꯁꯦꯞꯇ ꯂꯩ, ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯑꯥꯏꯁꯂꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯦꯛꯁꯄꯔꯤꯃꯦꯟꯠ ꯀꯌꯥ ꯇꯧꯈꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯟꯊꯔꯕꯦꯛꯇꯔꯤꯌꯝ ꯍꯥꯏꯔꯤꯕꯁꯤ ꯆꯥꯌꯦꯡ ꯇꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯔꯣꯝꯗ ꯋꯥꯔꯜꯗ ꯋꯥꯔꯗ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯇꯦꯁꯠ ꯀꯌꯥ ꯇꯧꯈꯤ, ꯃꯁꯤꯅ ꯄꯣꯂꯨꯁꯟ ꯆꯥꯡ ꯍꯦꯟꯒꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯁꯥ ꯎꯆꯦꯛ ꯀꯌꯥꯁꯤꯡ ꯑꯦꯟꯊ꯭ꯔꯦꯛꯁꯀꯤ ꯑꯃꯣꯠꯄꯅ ꯁꯤꯈꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯅꯣꯔꯊ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟ, ꯏꯟꯗꯤꯌꯥ꯫ ꯑꯥꯏꯂꯦꯟ ꯑꯁꯤ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯥꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯥꯏꯂꯦꯟ ꯃꯈꯜ ꯑꯃꯅꯤ꯫ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯒꯤ ꯅꯣꯔꯊ ꯊꯪꯕ ꯁꯔꯨꯛꯇ ꯂꯩ꯫
North Sentinel hairiba island asi Sentinel koba tribe makal amale koisi indigenous people ama makoi miyoibu uba yade hek ubada hatpa tena kaptuna hali outside dagi lakpa missing uba yade aduna government na Iceland asibu athingba thamle 2006 ta nga phaba miyoi ani Sentinel hairiba tribe kang asina hatki maram aduna mafam ase miyoi bisingi yamna khutun thiningai mafam ama oi Tare Subada Miyakijima Island, Japan. Miyakijima hairiba island asi Tokyo ki south thangba sarutale. Mafam ase mahausadagi khundaduna lere. Island asina khudong thiningai oidibagi maramdi mafam ase volcanic emission marang kaina thoi. Haibadi maigi ching toina kai. Masina maton tumba awangba Iceland amasu oi. Mas mafam asida maigi ching Mount Omia matam pumbada Maihuduna lay haibadi active oiduna lay anirak pokhaibusu yaw maigi ching ase pokhairapa matamda tarakliba mai adu island tasli mahu kallaba toxic gas ohali aram aduna mafam aduda lakpa miyosina gas uptuna la Nipan subada Reunion Island Indian Ocean Island asida Indian Ocean gi east thangwa sarukta lay Mafam asida makal yamlaba sa useksing amuk hanna unai maram aduna island asibu Reunion Island hariba Island asida makhan yamlaba uchek kaya lai aduga biodiversity ju marang kaina lai aduga mafam asida yamna kudong thiningai oidibigi maramdi mafam asida sak yam marang kaina leram kudam oina harabada wild shark blue shark bull shark tiger shark Korean shark stagi henna amadi 2010 amadi 2017 da Reunion Iceland lakpa tourist sing sakna attack tawki miyosing adu seki maram aduna aduda iroiba sanaba athingba tham